BJP की लेंगाक सेमलगने N.Biren T.S. Bishwajit Nattraga Govindas Konthoujam की Marakta Kanana Chief Minister Oigadouri Handak Pangtho की Nattraga Nithoi Suba Manipur Legislative Assembly Mikhalda BJP na seat kuntraga nithoi phangduna absolute majority phangkraba matungda independent mirep ama support tawkraba matungda punna MLA kuntraga humdoi surei nong manini sigi manungda BJP gi laingak ama semlabasu Kanana Chief Minister Oigadagi haibadi hojik phawba laukthokpa ngamdre Chief Minister N.Biren na ngasi mahaki Chief Minister gi post adu thadokle haibagi cherol Manipur gi governor da pisin khibaga loinana BJP ni lusing balangak ama semnaba thaurang tawkhrai serak asida lakadori balangak asida Kanana Chief Minister Oigadagi haibagi chapsaba thajabadi hojik phawba leitre press na phangba pawgi matungina state asida BJP gi mapangal sagatna bahonabada achoba thogdang laukiba Works and Power Minister gi phamsu pairamba T.S. Bishwajit Manipur Pradesh Congress Committee gi President oirambadagi phamadu thadokuna BJP da support tawduna pangthokiba Taraga nithoi suba mikhalda party asigi candidate oina mai pakraba Govindas Konthoujam amadi ngasi Chief Minister gi pham thadokraba Nongthongbam Biren makhoi ahum gi Marakta Kanada Chief Minister oina sinagadagi haibagi khaurangba dusu leire anauba laingak ama semnanaba thaurang tawriba siga mari leinana akhanaba paumi kangbu amana BJP gi State President A Sardaga unabada BJP na pangthokiba thavak thauram singda miyamna thajaba thamduna party asina majority phangkhibaga loinana nongmanini sigi manungda anauba laingak ama semna bahona de national party ama oiba maramna state ki decision ama laubada central leader singgi wata daba yadavana high command gi ayaba lauraga Chief Minister Kanana Oigadagi haibadu lepkane loinana handak pangthokiba mikhal aduda BJP ki ticket phangkhiba nupi ahum yauna puna nupi manga mai pakhe BJP ki nupi MLA ahum asigi manungda Minister gi post ama sinagadra natraga makhoi ahumda minister gi post pigadra haibadusu high command singi wakhalon lauraga thavak oina pangthongnaba honari haikhe Chief Minister pham thadokpagi cherol governor da pisin khrei governor na anoba laingak semdriba phawba caretaker oina lainaba khangan khrei handak pangthoki bataraga nithoi suba Manipur Legislative Assembly election 2022 da BJP na absolute majority phangkraba matung Chief Minister Nongthongbam Biren Singh pham thadokpagi cherol Manipur gi Governor La Ganesh ngasi pisin khrei Chief Minister Nattraga mathoi suba Manipur Legislative Assembly gi matam loiduna pham thadokpagi ayabasu Governor na pi khrei loinana anauba laingak ama semdriba phawba N.Biren Singhabu Chief Minister gi caretaker gi pham punaba Governor na khangan khrei haire ngasi Governor da cherol pisin ki baduda ya school kendra da mai pakraba BJP gi candidate Thoksom Saitarvata Technopol kendra gi BJP gi mai pakraba candidate letpau haukip amade bungjagin baltesu saruk yakhe amaromda BJP nanu ba sarkar amuk semnabagi poram yakhibaga loinana BJP Manipur Pradesh in charge Bhupendra Yadav co in charge Pratima Bhumin amade Ashok Singhal ngasi Imphal da thunglakhibaga loinana BJP gi mai paklaba candidate sing amade party asigi maruoiba miyoi singa unaduna laingak semnaba khanaraba yai haire nauna laingak semgadoriba sida Kaisamthong Kendra da mai pakraba independent mirep Nisikanta Sapam BJP da support tawbagi serol amasu BJP Manipur Pradesh ki President A Sarda Devi da pisin khre haire taranithoi suba Manipur Legislative Assembly election da 46 cycle Kendra da mai paklakhibe khwaidagi chahi nobi nupi mirep Kimniyo hangsing na oire DM Teachers Training Campus da bot masing thikhiba yaning day K Tijendra BJP thangmaiban Election Management Committee gi convener Konsam Tijendra na haikhrei ngarang DM College ki Teachers Training Campus ta thangmaiban kendra gi bot masing thikhiba si yaning day BJP na absolute majority phanglabani na laingak ama sembada atopa party yahon birakano wafam asi BJP thangmaiban mandal gi office ta paumi singa unabada mahak na phongdokhiba nei mahak na makha taraduna thangmaiban gi aikoina asa tawkiba result ka EVM dagi phangba vote ka yamna khenai BJP gi Karyakarta Singna EVM da bot thadaba se thajaba watlai mamangi election 2017 da BJP dagi hen khibasi voter chamaga yankhai tare ni aduga 2019 gi MP gi election da BJP na bot masing chamapan ga kunga mapan hena phangkhe EVM da namkhiba CCTV gi footage PBU haiduna
CEO Manipurda haijabada ngasi phawba pibidre mamang sahi kayadagi DM College Teachers Training College ta strong room thamduna bot masing thi basi tawrakhidre handaki asina han bane handaki mikhal asida state ki pham pai basingna NT party ki thabak tawbasing thangmaiban mandalna meeting tawduna khanaraga action lokhat pinaba party ki office da se tharagani haina su phongdokhe NPF na BJP da sawat khre BJP na majority oirabani na miyam da ingta palai kama piba ngamlaga ne Chief Minister tarani thoi suba Manipur Legislative Assembly mikhal asida BJP na seat hompugi manungda seat kuntraga ni thoi phanglabani na Manipur da stable oiba ingta palai kama de shasan miyam da piba ngamlagani haina Chief Minister N.Biren phongdokhre masing da bot porabasu thamoi da di mahak na mai paklei popilal handak pangthoki bataraga ni thoi suba Manipur Bidhan Sabha Mikhal da Sekmai Kendra gi oina sel khwaidagi yamna paiba mirep haikham dingona bot masing yamna phangduna mai pakhre bot masing da mai thi horabasu kendra si da sel da sataba botar kaya marum su lairi haiba sina thamoi da di mahakna mai pakle haina kendra si gi NCP gi mirep ningthoujam popilal na ngasi mahaki yumda pangthokpa pawgi mifam amada phongdokhre mahakna makata na haikibada handaki mikhal adu da mahakna bot masing lising ani ga taret phangba sina mahaki oina di sauna mai pakpane sel na isagi hak yondaba miyoi kendra sida lai haibada mahakna saukthokpa phawe handak phangliba bot masing asidagi saruk manga hengatuna mathangi mikhalda praja singna gyan taraktuna phangani haibagi thajaba lai mikhal asida mai paklaba kendra sigi MLA haikham dingobu kendra sigi damak afaba thabak tawdi haiba khangna miyamna BJP da thajaba amaga loinana mahakpu mirep oina thagatpa asida mahakna su thagatpa phongdoe miyamgi thajaba manghandana thabak tawbiyu karigumba miyamgi apambagi mayokta thabak tawraklabadi mahakpu kupna monitor tawnaba ningthoujam popilal lairi haibasi kaubiganu haina section warol thamlaklei mikhal asida kendra khudingmakta mani amadi muscle power na chalai khrabasu sengmai kendra da chumba pamba voter lire power painna bagi damak bot thengnaba honabada aran balambi da sel talaga bot leptuna aran ba tawbadi pamde haikhe JDU gi ticket bot karaklabam yoi taruk patna gi damak ngasi imphal thadokre BJP na mikhal da absolute majority oibagi nungaiba pau marik chumna tamlunaba samit patra ngasi Delhi gi damak imphal thadokre BJP da bot pi haiduna jiribam da JDU gi worker singna food chaibagi thabak chatharam lei handak pangthoki bataraga ni thoi suba Manipur Legislative Assembly election asida jiribam kendra da BJP gi mirep oikiba namairakpam Budachandra da bot pi haiduna ngasi ayuk pung 9:30 rom taba duaida jiribam district ke Lalpani part 2 da leiba Imphal West BJP minority morcha gi vice president MD Sadam gi yumda JDU gi worker sing laktuna yum adu da leiba mahaki mama mapa mahaki loina bi amade makhurabu phu chaibada natana mahak masamak hananaba honaram le haire press na jiribam da gi phangba paw asina hai JDU gi worker sing na phubada gi soklaba sing adude Sadam gi apokpe Angurun Nesha chahi yankai ga nithoi Sadam gi apokpa MD Makram Ali chahi yankai ga nipan Sadam gi loina be Aveda Begum chahi kuntra amadi mahaki Makhura Islam chahi kuntra ga nipan ne asokpa sing adu usa thol da leiba Jiribam hospital da laikanare pawasina hai thokdok adu ga mari lainana Sadam ga pawmi sing ga unaba ma da phongdoki bade mahak na ngasi ayuk pung 9:30 rom taba duaida JDU gi mirep MD Asap Udin gi worker sing na gari ahum da laglaga mahaki yumda bambula bom sing langchilakhe mikhal mai pakpo oirabasu thawong asi yumlakta sathabiga nuhairubada mafam marang khangdana yumda leiba mi sing phuba horakhibani haire phuba chaibagi thokdok adu hek thoklakpaga Jiribam police ta matam chana pau pikhe adubu police sing matam chana thokdok thokphum da yaurokide aikoina BJP gi mirep mitai amada vote pibasi kari soirabage isagi apamba candidate da vote pibane hojikti aikoigi punsi asi kari oigadabano haiba ngamdre maduna mari lainabasingna hiram asigi matangda midyeng changbiyu haina Sadam na makata na phongdokhe